ꯑꯩꯈꯣꯏꯅ ꯗꯤꯄ꯭ꯂꯣꯃꯥ ꯊꯣꯛꯈꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯗ ꯁꯝ ꯌꯥꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯒ꯭ꯔꯥꯁ ꯔꯨꯠꯇ ꯇꯥꯛꯅꯕꯒꯤ ꯉꯝꯅꯕ ꯍꯣꯠꯅꯕꯤ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯑꯣꯜꯔꯦꯗꯤ ꯒꯣꯔꯃꯦꯟꯅ ꯍꯌꯦꯡ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯛꯀꯅꯦꯕ ꯁꯤꯒꯤ ꯃꯌꯦꯛꯁꯦ ꯅꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯋꯦꯅ 3 ꯃꯟꯊꯀꯤ ꯈꯪꯗꯦ 1 ꯃꯟꯊꯀꯤ ꯈꯪꯗꯦ 1 ꯏꯌꯔꯁꯀꯤ ꯈꯪꯗꯦ ꯕꯦꯁꯤꯛ ꯑꯩꯈꯣꯏ ꯕꯦꯁꯤꯛ ꯒꯥꯔꯒꯣꯟꯗ ꯑꯩꯈꯣꯏ BT ꯀꯣꯂꯦꯖꯇ BT ꯇꯝꯃꯤꯀꯣ ꯑꯣꯖꯥꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯏꯀꯣ ꯑꯗꯨꯃꯥꯏꯅ ꯒꯣꯔꯃꯦꯟꯅ ꯍꯦꯛ ꯅꯣꯇꯤꯁ ꯊꯣꯔꯛꯄꯒ ꯁ꯭ꯀꯨꯜꯗ ꯇꯝꯖꯥꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔꯤ ꯃꯤꯗꯤꯌꯝ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ट्रेनिंग अमखꯛ पिरꯛꯀꯅꯦꯕ ꯑꯗꯣ ꯏꯁꯥꯅ ꯍꯧꯖꯤꯛꯇꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯑꯣꯏꯅ ꯍꯩꯔ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒꯤ ꯇ꯭रेनिंꯗꯣ ꯌꯥꯎꯔꯁꯨ ꯌꯥꯅꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯒꯅꯦꯕꯀꯣ ꯑꯗꯨ ꯑꯣꯇꯣꯃꯦꯇꯤꯛ ꯑꯗꯨꯃ ꯑꯗꯨꯒ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯍꯌꯦꯡ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯀꯨꯝꯕ ꯐꯣꯡꯕ ꯈꯣꯠꯄꯒꯤ ꯃꯌꯥꯝ ꯑꯃ ꯀꯃꯤꯇꯤ ꯃꯌꯥꯝ ꯁꯦꯝꯃꯛꯄ ꯌꯥꯏ ꯑꯦꯛꯁꯄꯥꯔꯠ ꯀꯃꯤꯇꯤ ꯁꯦꯝꯃꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒꯤꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯅ ꯗꯤꯄ꯭ꯂꯣꯃꯥ ꯇꯧꯔꯤꯕꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤ ꯈꯔ ꯑꯩꯈꯣꯏꯗꯨꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯥꯏꯔꯤꯛ ꯏꯊꯣꯛꯄꯒꯤ ꯍꯟꯗꯣꯛꯄꯒꯤꯁꯤꯡꯁꯤꯒ ꯀꯥꯟꯅꯕ ꯐꯪꯕꯒꯤ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒꯗꯤ